Eng tabiribasingbu Nomaitham Kajalna Khurumjari. Hujik nunthilgi oiba pau pizari. Media House singsa discussion tawba matamda thamliba topic adugi do's and don't thambiu haina Chief Minister Nongthamam Birena phongdokre. Wafam asing asi Department of Tourism Government of Manipur amadi Manipur Police Housing Corporation Limited na senduna Ministry of Finance Government of India gi mieng makhada Imphal East District ki Thengu Chingjin awang posang mamda leiba Water Amusement Park sangaba gi tharom mari lenena phongdokhibani. Tharom aduda Chief Minister N Biren MP Lesemba Sana Zawba Social Welfare Minister Haikham Dingo Work Minister Govindas Konthaujam Health Minister Dr. Sapam Ranjan Moirang STG MLA Thongam Santi Lamlai STG MLA Khoman Tabam Ibomcha Minor Irrigation Minister Awangboy Niumai Nauria Pakhang Napa Assembly Constituency gi MLA Sawal Sam KB Chief Secretary Binit Joshi Security Advisor Kuldeep Singh Wabagai STG MLA Usam Divian Wangoi STG MLA Khurai Jamloken Pasoi Assembly Constituency gi MLA Sapam Kunjakesor Juribam Assembly Constituency gi MLA Kasab Udin Khetrigau Assembly Constituency gi MLA Nur Harsan Mayang Imphal STG MLA Kongkham Robindro yauna tongan department singi makok thongba mioi kaya su tharom aduda saru yakhi CM Birena hai me ahumdagi hauthokliba irang asina tangdu leitadaba lamdam ama oire adubu aikhoi hingdabadi yadabana Tabak subasu lepa yadi irang asina wakhal wana leiriba mioi sing ngaihangtang oirabasu awa pothanaba pakasi miyamda khusinnabani awaba tangka kaya Manipurgi puwari dat laikre loyana thoaningdaba thodok amana mioi kaya gi punsi mangkhre mioi kaya amagi mayumakai maina tumna chakhibadagi relief camp singda chungjafam loduna leiri mahi masing tamba ngamdraba mahiroi kaya manak nakpa school singda mahi masing tamhali hana Manipurda helicopter service amakhakta leirambadu haujiti ani subangamle Manipur kainaba bada TV discussion tawriba singsu amani kanagumba mioi amana wafam amangang thokpa matamda yamna saksinba mathau tai election campaign tawba matamda mana ningba wafam kaya phongdok naba hawraklagani phongdoklaliba wafam aduna kangrup ama sokani haibagi wakhalon leite haina su phongdokhi Honorable Indian Home Minister Pisaji ki taraf tagi Honorable Prime Minister Modi ji ki side tagi yang kana aso makoi oki ki le sin nau sin MLA sin koi MLA sin tim chatna wari saro hore adagi clearance committee ki le riba chairman yauna se koi maru tipo hoy umosa hoy awango hoy chatna group moi ki oki MLA sin unna dana civil society unna dana yang kana khona ri ba ta na ki daga moina noida nauru ri ba wafam do ka ri no moina nauru wafam do ka no central na dana kana honari sobromsi to mo tamna santi la ko isno ai wafam khaje thamjalaga Manipurgi oriba phiba masida handak chahi oina yaksam kumhai pangthok piganu thabal songba abertaina ba yauna yaksam kumhai pangthorakpa punna thiminasi maduda lamhen tu henba yauragadi aphafatagi daita masa na pujagadabani haina salai apanba nupi lamjing loop Sanulagi Maikadagi Fongdokre. Ngasi Manipur Press Club ki Thangjing Hall da pangthokiba pawgi mifamda Sanulagi General Secretary Akoizam Santi Nahai Yaksam Kumai asi chahi asigi oina lamdam asigi phibam asigi matung inna thabal chongba sen khaiba ising hainabana chingba tawbiganu mama mapa mabung mapa kaya kainakhiba yumai chakhibagi awaba taduna leiriba kaya asi aikhoina kauthokpa chumde Manipurgi phibam asida yaksam kumai pangthoklagadi madu lamdam asigi oina laibak thibani asigumba kumai asi chahi asigi oina lepminasi lamdam asi kannaba CSO sing punsinba matam oire natrabadi lamdam asida thorakliba problem kaya asi thengnaba ngamloi lamdam asida tawningba kaya tawrakpa semitloingi phibam soksilakpa kaya asi laibak thibani masida hara kumai da yaksinba matam na te haiki Public lecture. Sina jamadi koi kunaya sida oleh riba successful meya masina sontara riba semilonda sinthalonda oleh mak kairak ba aina tong nubat thabo korok pasina ilam kai bisauna adumba ketheng amal lakdo manam su ibana ngasi sinana sumba pressure punjabani on yaksang kumai thaban songba bolina simbukna musabek nasi degi topi ba pokam se kemiam nasi richa dimuduk pokam punjabani Paugi mifam aduda Sanulagi President Y Ibethona hai Manipurda ngasi fawba irang loisinba ngamdana leiriba asi laibak thibani masida lengakna ingtapa purakle haina lauriba asi mama oibisingi thamoida pendaba haibadu oiri mioi kaya siraba kukim leten singna nomai kapsilakpa kaya leiri masa
Masi ing tapa nate kuki oithol aroidaba manglan asida lamdam asigi miyoi kaya awaba nangli masida tumina laigadaba nate luraba tanpham asida thabal chongba ising hainaba yauna yausang taroklagadi maduda thooningdaba thodok thorakpa yai ningol chakawa fawa lepkhraga yausang tawragadi laibtibani chahi asigi oina yausang kumhai lepiu maduda leptragadi masa masana daita pujagadabani yausang kumhai lepa Asida club Mera Paibi Sing na Suring Simbiu, aduga sports ki oina di club Mera Paibi Sing aduda daita lauzaraga warip lobiu haiki. Kali mo ba lam henda na sanjala patara kati ada sopa panba thogla bani nasana sadi dait to jaga dabani aduga leiba kalap manai san Mera Paibi isino kodi mana akoi polak lingjan mana duna asigo mat thurong lokchung kumai se Aku jual sana dengan apa dokter kumai se lab lah si hai se pun nama imam hamdani selain si pausen pijen. Auspana piba China khol kokta na lainge choirak asida lamdam asida thokliba lan asina nahongna na amu China pire haina ifamgi secretary Idina Waikhomna phongdokre ngase ifamna senduna Manipur Press Club ki thangjeng hall da pangthokiba pawgi mifam amada wafam ase phongdokladuna Idina na hai lamdam asida Auspana haukiba chahi nupi angang khaktana amadi imung manungda makhal makha kaya gi China piduna lakhraba matung Auspalo thokhraba phawba China adu kokpa ngamdringe choirak asida lamdam asida thokliba lan asina maram oiduna nahongna na akanba China ama amu pire Mama mapa macha kaina khibagi tengtha kholna amuk hena lamdam asin lare lan asina maram oiduna Auspa ki China phangkhraba mioi kaya amuk hanna chaitheng phangduna mayumakai mai chakpa lanjanba yauduna lip cam singda chungjafam lauduna awaba kaya awabagi mathakta awaba ama hapsinduna mioi kaya punse leli hainasu phongdokladuna center amadi state government na lan asi athuba matamda loisinbiu haiki 2016 8 July dagi kogi investigation tamna na just me na ma refer to na kotana masi ba da honor ga sigi maram sigi sigi matang da so kuji honna charwa ya wana case honna ba case bu honna gadra kogi hingna ba honna gadra adagi social stigma na trauma mayam ji pu gadra koje ya ware hai ba tare seng na ha ba da maram aduna yari ma khai kogi violence sing se union government amadi state government na athu matam da lution bi hai ba se hai saraga lution Kreta amada tongduna lakpa sakhangdaba khulai paiba mioi marina Imphal West District ki Mayang Imphal dagi Bisnupur District ki Tabul chapagi lambi sembagi thabak tawriba JCB gi driver amaga Mayang Imphal dagi Chongtham Samchandra kauba mioi amaga tamthina puram le hari thodo adu ngarang nunthulpung ama makhairam taba matamda hariba lambi asida thokibani hiram asiga mari lenena ngasi Mayang Imphal Bazar da Khuman United Clubs and Mera Paibi Association Kukma Mayang Imphal amadi Mayang Imphal Bisnupur Road Development Committee na senduna pangthokpa paumi singa unaba amada Mayang Imphal Bisnupur Road Development Committee ki Joint Secretary KS Binantana JCB ki driver TS Govindas amadi Syam Kumar ani asi Mayang Imphal dagi tabul chapagi fibam soklaba lambi sembagi thabak tawduna leibani adubu ngarang Kreta angoba amada lakpa mioi marina makoina lakpada gari site matam chana tawde haiduna Syam Kumar gi makhong amadi nakong mayada nomai kapsin bagi mathakta makoi ani bu tamthina purambani haiki Hojiki Pokren Thoriba driver Govindas asido aduki matik sasan phubudona phure adu masi karamba aikhoigi party no khulai pairaga sumaidona lambi semba matamda ngakang minute amata oirju ngaibiraga makoigi gari side tawraga satpa yabadu daida khudakta makoi lai side tawde haibida mukta tawbiba se aikoi lambi sibu semjari basingi maigai degi yamna ngaijate mase asigumba thoglosi mari leinabasingna karamba party na tawribano haibase amtang thidokpiraga lambi semjariba aikoida aki akhang poliba masi tawbiganu haina aikoina media gi thongda sengdoksari Paumi singa unaba aduda saru yakibi Mayang Imphal apunba Mera Paibi Luki Secretary TS Rebikana khutta nongmai paire haiduna micham miyam bu phuning ba mawongda phubagi thawong asi yaningde asigumba thawong asina khulle kaida ahin nunthil khaidana icha inaw sing sangbagi thabak tawriba Mera Paibi sing asi tongamba warib ama larokpa yai maram asina ngarang ge thawdo adu karamba lupna chatharamba no haiba adu sendopira u loina lenga ki makaidagi su asigumba thawdo asida chenaba mioi sing khudakta phabiu haiki
mama ama oina khuna yam chauna pambom ting na icha chi gidam ta manung ge mati mapan gidam ta khoi lepak pra na khanja bane du sumaina ki khangi or ama ta ba hek ka sunna ta thaba ma da su hek yaushan ba adagi chidum bagi sun tawak tar ga di akhoi nupi sing mama sing ta singna toklak pa yai adagi isa sing kon ge habagi wakhan toklak tu na akhoi ju tongan balambi am da sana pa yai na ngasi meyang khal Common United Clubs and Organization, Marapai Clubs and Organization, Kukmagi, Tarapagi Thamjari. Nambol Kendra gi manung chanbat Nambol Laitonjam awang lekai da nongna saba Nambol Fire Sub Station haunabi matung inna Manipur lenga ki Education Law and Legislative Affairs Minister Thongnaujam Basanta Kumarna riban kaktuna sangarba matung da ngasi miyam da khusin nakre Fire Sub Station sangaba gi thoram aduda Manipur lenga ki Education Law and Legislative Affairs Minister Thongnaujam Basanta Kumar Manipur Fire Service ki Director Laisram Nabasandra SDO Nambol Sagol Sam Indrajit, BDO Nambol, Tongbram Sam Kumar, Senior Advocate Longzam Ibungoba, Nambol Municipal Council ki Chairperson Jungang Khambasanta, Landowner Longzam Mema, Nambol El Sanoi College ki Retired Principal Mongjam Ivohalna Athoiba Mithonensing Oina Saru Yaki. Thorom aduga mari lenena Minister TS Basanto Kumar na phongdokhibada Manipurda anoba fire sub station tara mari hangnaba lenga ki thawrangi manungda ahanba oina ngasi hangbani aduga mapumsi tara manga finance commission gi makhada sanction lakpada upgrade tawraga mapung faba fire station ohennaba hotnagani Nambol area da fire station leitabana mamangda khudongcha daba kaya mayok naramba adu sub station asi leirabanina awaba kharadi koklagani loinana thangnari ba kendra wangoi nauria konthozam oinamdasu khudongchaba asi phanglagani maram asna landowner longjam ningol memabu thagatli amadi kendra asida tongan ba development program singsu kumang sauksin na pakhatkani haiki tharamduda ngasi sangariba fire sub station asi sariba lam asige landowner Nambol Laitonjam dagi longjam ningol mema lamgi pata adu minister da khusin narba matungda minister na fire service ke director da khusin nakhi amadi fire sub station asigi officer in charge da su minister na sim card yauraba mobile phone amasu khusin nakhi yamna show tawdana tawbai wana chadaba tawdabu akoina tawjari ba hona jari ba se prajamiyam da koi mangda election biriba noksi jaraba Nambol kendra ki prajamiyam na kharab mayam da wari sabidana social media da karida akoi gi laiba development mayam se highlight tawbiraga akoi gi sidana tana tungi le horiba 3 years da su aduki mate akoi tabak hona jagani haiba wafam je ai thamjage Indian Army Assam Rifles ki Red Seal Division na chakhum gi mairam muthan gumse haiba pandam da Bisnupur gi manung da leiba relief camp sing da shijinana ba pressure cooker ngasi lakoipa nakal da leiba all mini secretary complex ta enthokre Bisnupur district ki manung da leiba relief camp nifu tareta pressure cooker humphumanga enthokpagi thawram aduda DC Bisnupur L Bikram 50 Kaitaria Suba Mountain Brigade ki Brigadier S.J. Tiwari Ani Suba Mahar Regiment ki CO Colonel Baras Puniyana Chingba Saru Yaki Pressure cooker yenthokpa asiga mari lenana DC Bisnupur L Bikram na phongdokhibada Manipur da mamang chahi gi me ahumdagi thoklakliba irang asi khanghaudana tholakpa conflict ni Bisnupur district ki manungda hangbar relief camp nifu tareta hauji mioi lising Nipan Chatrum Henna Lady. Harry Believe Camp Talariba in Messing Aswigi, Chana Taknaba, Luna Nomada, Sandraba Yadaba Potlam Sing, Bina Hotnabada, Awabakaya Mayonari. Adumopo Nomada, Sandraba Yadaba Potlam Sing, Stokta Tamdabadi Yadi, Haraduna Sakaras, Na Tokliba Kangluki Irang Asi, Luisinduna, Lanjalakuna Lariba Sing, Masamasagi Yumda, Hahanaba Taurang Pakali Haiki. Resettle to we have resettle to damage assessment form mai na oila fill up to grade na ko to bi ko me ai gi yum kai mai cha ki ko property boss to giba to bung bangla oigera adi keno oigera to chanpur oigera tom robi oigera loina mo access to grabne do SDO na loina verify to ri to select to re adu lo isla gadi adu disu dam na thuna resettlement ki process to horkani Matang asida nungthagi pausano sabalo shinjari mi eng tabiri basingbu amuka hana kurumjari.